mayambu Manipuri Wari Tunggol na nolukna khurumjari. Mayamna channel asibu support tawbiyu, like, subscribe tawbiduna mapung phaba channel ama oihanbiyu. Ngasisu mayamgidamak anawba wari ama puduna laksari. Wari asi isanupa amana magi punsida yamna kikhiba thodok amagi matangda libirakbani. Adudi mayam wari si haujarage. Aigi poknafam lamdam asi khungangdani. Aigi mingna chauthoi kaujai. Ai Manipurgi mapanda larik tamba satpani. Aigi ima babana itomta poi aduga ibok amadi ipusu lairi. Asum tauna ai Manipurdagi imanaba amaga punna larik tamba satminakhi. Aikhoina lairiba mafam aduda lairiba mi ayambadi maitai masa ngaktani. Adum laibada nungai laiminariba mipung khudimak amaga pau phaudoknai aduga nusi channa laiminai. Nongma aikhoiga laiminaba tamo amagi nupi itaima ado masa nungaite haiduna hospital da satnanaba thorang torommi. Itaima masa nupi ngakta ani laire. Tamodo mafam aduda computer engineer oina private company amada thabak tawraga laibani. Aikhoiga thangnana lairabanina imanaba aikoi ani punna tamoga hospital chatminakhi. Private hospital di yamna marang kaina lay aduga government gi hospital di kharasu lapi aduga marang sukaide. Adubu laplabasu lapna government gi hospital da oina chatsi haina tamona haibadagi aikoi taxi ama pharaga government hospital tamna salammi. Matamdo ayukki pung 7:30 tare. Asum sana tamona mafamdugi wari kaya lirammi. Tamona makhut thinduna umangwoi kariwoi tauba mafam ama taklammi. Mafam sini makhoi swaida lairiba mising asina yamna kina satnaribase. Hojiki matamda chawkhatle hairibase asigumba aki akhang oiba mafam kaya ama lairibani. Aduga khara nakna lairiba wa kharasu hauriba sidagi khara laisillaga lairiba turel ama seliba sisuni matam khara thenglabadi mi ka hena satnade. Lambi sigi manakta tariba khulsing asisu ayamba matamda numidangi matamda thokte hai. Aikhoigi yumgi mapu ado laitini maramda khara khangba misak ama oibana mana wari sing ase libani. Asumna tamona wari lina hospital yaukiba khangaude. Itai madu tamona makhut samduna pusillai. Aikhoisu mathang changminaraktuna itai madu manungda pusalle. Ngaihak ngainaraba matungda doctor thoraktuna itai mabu yengba hauki. Doctor na weight amadi BP na singba check tawbada thoina akaiba amata leiramde. Maru oina itaima kok ngauba oningba amadi masa sonthabadagi hospital da pukhalakpani. Adubu thoina asoibadi leiramde. Drip amatang yalaga masa kangkhatnaba hidak langthak khara charaga yengsi haiduna numit mangani leiraga lao aduga mitto sek amuktang tawthu hairaklammi. Tamona natai magi masa kananaba drip ase kapu haibado mafam asida oina kapkhrasi. Adadi nurse amuk thinarani haibadagi hospital da itai magi hidak to kapthoknanaba honarami. Hidak langthaksing lairoro matungda nurse amana itai mabu drip ado yankhi. Tawu asum tauna itai magi hidak kapang ngaina tamona wari makha tarai. Ai hospital asida lakpase anirak sure. Ahanbada isanupi ahal ase obaga phaibaga tawraktuna hapta ama laikhi. Matam aduda hospital asida natai chadab thodu kaya thengnakhi. Hospital haiba simaktabu awaba nungaitaba asiba kaya amagi mafamni. Aduna isanupi naduna laiba matam aduda aikhoiga hek thangnana laiba ka aduda mama masa anikhak lai. Ka ado general di oide half wall di oiraga ka do sak unai aduga tongan ba ka di oi. Matamdo numidangi pung 12:30 muktare. Matam aduda nakhoi natai maga aiga isanupi manakta mitse mikup ama phawo usindana chabu senarami. Matam aduda
ꯑꯌꯥꯝꯕ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯄꯣꯊꯥꯅꯔꯕ ꯃꯇꯝꯅꯤ꯫ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯕ ꯃꯤꯁꯤꯡꯗꯅꯤ ꯃꯇꯝꯗꯨꯗ ꯇꯨꯝꯗ ꯍꯤꯞꯇꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤ꯫ ꯅꯈꯣꯏ ꯅꯇꯩꯃꯅ ꯕꯕꯥꯁꯨ ꯉꯥꯏꯍꯥꯛ ꯎꯏꯊꯕꯤꯔꯣ, ꯑꯩ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯅꯪ ꯑꯣꯏꯅ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯅꯤꯡꯕ ꯐꯥꯎꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯥꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯗ ꯍꯪꯉꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ, ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯆꯤꯡꯏ꯫ ꯑꯩꯅ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯗꯦ꯫ ꯑꯗꯨꯗ ꯃꯥꯅ ꯁꯥꯎꯗꯨꯅ ꯑꯗꯨꯗꯤ ꯈꯧꯔꯤ ꯃꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯧꯔꯤꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯏꯃꯥ ꯀꯧꯕꯅꯦ꯫ ꯑꯉꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯂꯤꯕ ꯉꯝꯗ꯭ꯔꯦ, ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯇꯩꯃꯅ, ꯏꯆꯦ ꯑꯗꯨꯗꯤ ꯙꯨꯞ ꯃꯩꯔꯥ ꯑꯃꯇꯪ ꯀꯥꯁꯤꯗ ꯀꯠꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯏꯆꯦꯅ ꯑꯉꯥꯡꯁꯤ ꯀꯣꯟꯕꯤꯔꯒ ꯇꯨꯝꯍꯟꯕꯤꯔꯣ ꯍꯥꯏꯔꯒ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯃꯅ ꯏꯆꯥꯅꯨꯄꯤꯁꯤ ꯈꯔ ꯐꯒꯠꯂꯛꯂꯦ, ꯍꯌꯦꯡꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯨꯝꯂꯛꯇꯕꯒꯤ ꯏꯆꯥꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯆꯥꯛꯇꯨꯁꯨ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯂꯦ, ꯑꯗꯨꯒ ꯇꯨꯝꯅꯤꯡꯃꯟꯕꯗꯒꯤ ꯇꯨꯝꯊꯣꯛꯂꯦ꯫ ꯅꯈꯣꯏꯒꯤ ꯅꯇꯩꯃꯗꯤ ꯍꯌꯦꯡ ꯆꯠꯂꯒꯗꯕꯅꯤꯅ ꯄꯣꯠ ꯆꯩ ꯆꯤꯊ ꯅꯥꯟꯊꯕ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯤꯀꯞ ꯑꯃꯐꯥꯎ ꯊꯣꯛꯇꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯈꯣꯏꯒꯤ ꯅꯇꯩꯃꯅ ꯄꯥꯎ ꯇꯝꯃꯤ, ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯀꯥꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯦ ꯉꯔꯥꯡ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯕ ꯃꯇꯨꯡ ꯄꯨꯡ 1:30 ꯁꯋꯥꯏꯗ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯤꯠ ꯑꯗꯨꯝ ꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯒ ꯃꯃꯥ ꯃꯆꯥꯒꯤ ꯊꯣꯡꯒ ꯑꯅꯤꯒꯤ ꯃꯔꯛ ꯑꯣꯏꯔꯞ ꯇꯧꯕꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯍꯨꯝ ꯐꯪꯕꯒꯨꯝ ꯇꯧꯏ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯩꯒꯤ ꯃꯤꯠꯇ ꯎꯈꯤ꯫ ꯑꯩ ꯃꯤꯍꯨꯟꯁꯦ ꯗꯪ ꯗꯪ ꯆꯣꯡꯈꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯐꯥꯊꯖꯔꯒ ꯐꯃꯨꯡ ꯃꯆꯤꯗ ꯂꯩꯔꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯈꯦꯠꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨ ꯊꯨꯡꯅ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯉꯥꯜꯂꯒ ꯅꯇꯩꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅꯁꯨ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯃꯣꯅ ꯋꯥꯔꯤ ꯂꯤꯅ ꯏꯇꯩꯃꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯨ ꯂꯣꯏꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯄꯨꯝꯕ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯍꯩ ꯇꯝꯕ ꯂꯥꯛꯅꯕ, ꯑꯗꯨꯒ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯕꯛ ꯊꯤꯗꯨꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯀꯅꯥ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯂꯥꯡꯊꯣꯛꯄ, ꯅꯨꯡꯉꯥꯏꯊꯣꯛꯄ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯝꯅ ꯆꯪꯏ꯫ ꯇꯥꯃꯣꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯁꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗꯤ ꯆꯩꯔꯥꯎꯕꯒꯤ ꯌꯨꯝꯗ ꯊꯣꯛꯅꯅꯕ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤ ꯇꯤꯀꯦꯠ ꯀꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯇꯥꯃꯣꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯗꯤ ꯁꯨꯇꯤ ꯂꯩꯇꯦ, ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕꯅꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯄꯨꯟꯅ ꯊꯣꯛꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯥꯃꯣꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕꯤꯗꯨꯅ ꯆꯥꯛꯂꯦꯟ ꯑꯗꯨꯁꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯃꯣꯈꯣꯏ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ, ꯇꯥꯃꯣ ꯑꯃꯗꯤ ꯏꯇꯩꯃ, ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯕꯤꯗꯥꯏ ꯇꯧꯅꯔꯦ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐ꯭ꯂꯥꯏꯠꯇ ꯏꯕꯥꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯇꯣꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯏꯝꯐꯥꯜ ꯑꯦꯌꯥꯔꯄꯣꯔꯠꯇ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗ ꯊꯨꯡꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯕ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫
ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨ ꯃꯥꯏꯊ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯣꯊꯥꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯃꯗꯤ ꯏꯕꯣꯛ ꯑꯍꯜ ꯑꯗꯨꯝ ꯑꯣꯏꯔꯦ꯫ ꯃꯁꯨ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯩ꯫ ꯏꯕꯣꯛꯅ ꯑꯩꯕꯨ ꯀꯧꯊꯣꯛꯇꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ yumda ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯂꯤꯕꯤ꯫ ꯍꯟꯗꯛ ꯑꯩꯅ ꯌꯨꯝ ꯊꯣꯔꯛꯄ ꯑꯗꯨꯁꯨ ꯏꯕꯣꯛꯅ ꯑꯩꯕꯨ ꯌꯥꯎꯁꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯨ ꯄꯤꯕꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯨꯕꯁꯨ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎ꯫ ꯆꯍꯤꯁꯤꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯔꯒ ꯁꯦꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯦꯡꯅ ꯃꯝꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯏꯕꯣꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯏꯕꯣꯛ, ꯆꯠꯂꯣꯏꯗ, ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯄꯒꯤ ꯋꯥꯗꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯏꯕꯣꯛꯇꯣ ꯑꯩꯕꯨ ꯇꯠꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤ꯫ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯆꯠꯊꯣꯛꯄꯗ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯃꯈꯣꯏꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯏꯕꯣꯛꯅ ꯌꯥꯔꯛꯂꯔꯣꯏ ꯈꯟꯕꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯈꯤ꯫ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯕꯣꯛꯇ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯕꯣꯛꯀꯤ ꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯕꯣꯛꯀꯤ ꯌꯨꯝꯗꯨ ꯈꯔ ꯑꯗꯨꯝ ꯂꯥꯞꯄꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯊꯧꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯕꯣꯛ ꯍꯣꯏ ꯌꯧꯕꯗ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯕꯣꯛꯀꯤ ꯌꯨꯝ ꯌꯧꯔꯒ ꯃꯕꯣꯛꯀ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯕꯣꯛꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯄꯤꯔꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯕꯣꯛꯅ ꯆꯥ ꯊꯛꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯊꯛꯆꯔꯔꯣꯏ, ꯑꯩꯈꯣꯏ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ, ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯒꯥꯔꯤꯗꯨ ꯈꯔ ꯌꯥꯡꯂꯞ ꯊꯧꯒꯠꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯊꯧꯔꯛꯄꯅꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯅ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯈꯜꯂꯤ꯫ ꯊꯣꯏꯅꯕꯨꯗꯤ ꯈꯟꯗꯦ ꯍꯥꯏꯕꯕꯨ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯈꯔ ꯁꯥꯡꯕ, ꯑꯗꯨꯒ ꯑꯍꯥꯡꯕ ꯃꯐꯝꯅ ꯈꯔꯁꯨ ꯍꯦꯟꯅ ꯂꯩꯕꯒ ꯃꯤꯠꯅ ꯎꯅ ꯎꯅ ꯂꯥꯛꯄ ꯑꯁꯤꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯔꯁꯨ ꯈꯟꯖꯤꯟꯈꯤ꯫ ꯑꯩꯈꯣꯏꯅꯤ ꯋꯥ ꯊꯣꯏꯅ ꯉꯥꯡꯅꯗꯦ꯫ ꯃꯥꯁꯨ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯔꯤ, ꯑꯩꯁꯨ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯌꯨꯝꯗꯤ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯔꯒ ꯃꯃꯤꯠ ꯐꯦꯠ ꯐꯦꯠ ꯂꯪꯅ ꯉꯥꯜꯂꯒ ꯈꯥꯛ ꯂꯥꯎꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯍꯥꯏꯖꯤꯜꯂꯝꯗꯥꯏ ꯆꯤꯊꯦꯛ ꯑꯗꯨꯗ ꯃꯪ ꯑꯃ ꯂꯩ꯫ ꯎ ꯋꯥꯁꯨ ꯈꯔ ꯑꯗꯨꯝ ꯍꯧꯏ꯫ ꯃꯍꯧꯁꯥ ꯏꯕꯣꯛ ꯈꯣꯏꯅ ꯍꯥꯏꯅꯕꯗ ꯃꯐꯝꯁꯤ ꯊꯦꯡꯅ ꯆꯠꯅꯕ ꯀꯤꯅꯕ ꯃꯐꯝꯅꯤ ꯍꯥꯏ꯫ ꯑꯩ ꯏꯃꯥꯟꯅꯕꯗꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯦ ꯂꯥꯟꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕꯗꯤ ꯍꯧꯈꯤ꯫ ꯑꯩ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯑꯩꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯃꯪ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ, ꯀꯔꯤꯅꯣ, ꯊꯥꯎ ꯂꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯅ ꯂꯥꯏꯠꯇꯨ ꯀꯥꯞꯂꯒ ꯌꯦꯡꯕꯗ ꯊꯥꯎꯗꯤ ꯌꯥꯎꯔꯝꯃꯤ꯫ ꯁꯤ ꯀꯃꯥꯏ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯀꯤꯛ ꯀꯥꯎꯗꯨꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯗꯁꯨ ꯍꯧꯗ꯭ꯔꯦ꯫ ꯑꯩ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯦ꯫ ꯀꯤꯕꯅ ꯑꯩ ꯏꯁꯥꯁꯤ ꯍꯨꯃꯥꯡ ꯀꯥꯔꯝꯃꯤ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯂꯥꯛꯑꯣ, ꯈꯣꯡꯅ ꯈꯔ ꯏꯜꯂꯒ ꯑꯥꯗ ꯌꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯆꯠꯂꯁꯤ, ꯃꯈꯣꯏꯗ ꯆꯪꯂꯒ ꯀꯔꯤ ꯇꯧꯕꯅꯣ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨ ꯏꯜꯂꯒ ꯂꯥꯛꯂꯦ꯫ ꯏꯕꯥꯅꯤ ꯒꯥꯔꯤ ꯑꯗꯨ ꯏꯟꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯎ ꯇꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯈꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯗꯤ ꯐꯪꯈꯤꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ, ꯃꯈꯣꯟꯁꯤꯗꯤ ꯀꯔꯤꯅꯣ, ꯎ ꯇꯦꯛꯄ ꯃꯥꯜꯂꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯅ ꯒꯥꯔꯤꯁꯦ ꯈꯔ ꯊꯨꯅ ꯏꯜꯂꯁꯤ, ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯍꯣꯏ ꯏꯇꯥꯎ, ꯉꯁꯤꯁꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯔꯣꯏꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗꯦ꯫ ꯏꯇꯥꯎ, ꯃꯁꯤꯒꯤ ꯃꯪ ꯑꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯗ ꯈꯔ ꯁꯥꯊꯤ ꯍꯥꯏ꯫ ꯏꯇꯥꯎ, ꯏꯕꯥꯅꯤ ꯁꯤꯔꯝꯅꯤꯗ꯫ ꯏꯕꯥꯅꯤ ꯈꯣꯡꯁꯤ ꯀꯟꯅ ꯊꯥꯡꯈꯤ꯫
Wari sana sana mang mapadagi fana yamna lapthoraki. Aina taw garido ongtang start tawraga yengsira haina hairami aduda hoi taw ai start namlaga yenglage karigumba yadragana kick kaurage haiduna start tawbuda ilai laini yarakhi. Ngasai mang mapa aduda yararoi haibagi matagum yaraktriba adu araiba mafamdi nate aikhoigi laibak phaba haibaduni. Makha tana sangthana yadaba gari adu mafam aduda semlaga leiramlabadi karigumba kharadi thengnabasu yai. Aikhoi mikup ama phau panthakidaba aduna aikhoi gi dasa tagadabadagi kalhore. Asumna ahal laman singna hainaba ase yamna chummi. Hojiki nahana hekta taraina lawbusu chumde matau asumna aikhoi mafam adudagi nanthoroktuna yum yorakhi. Asumna ai yumda leihore aduga imanaba aduna mayum changkhre. Aina yum hek yaubaga pung yengbada numidangi pung 10 di taramle. Aigi khon tabada ibokna nangbu karaida chatlubage asuk thengba phawba chatliba karigino hairakhi. Aisu piklingaidagi oidaba ngangbase kaya haitabana ngasai thokhiba mayamdo ibokta loina likhi. Ibokna phamungdagi hawalaktuna pakhatna ima kauthoktuna khoiju laikham okthokhi thawai mi kasu koksinki. Ibokna matung manaw adomda chatkanu yamna sathiba mafamni hairakhi. Matau asum tauna numit adudagi ngasi phawba lamtagi thangjase ai adum isada hainadaba kijaba ama phawduna laikhi. Ngasigidi matang asida aigi wari loisinjare matungda anaubo wari ama puduna laksage mayamu amuka hanna khurumjari.